1001 Arabian Night Story gi nipan suba tangkak ngasi amuk liduna tahanjage channel asibu nuksibiduna like subscribe amasung share tawbiu tarit suba tangkak ki makha oina Shehrejade na machanupida Aladdin amasung mahaki jadugi oiba thaumai adugi maramda wari du liduna tahalaba matung aduda machanupiduna hairi iche hojiki wari du di yamna nungai khreda Shehrejade na khumai nungai bani adubu aina hojikli khriba wari adudagi Ali Baba amasung huran bani phugi wari namu hena nungai wari adusu aina liduna tahan bayabani karigumba iningthauna aibu ngasitaga hingbagi matam pibirabadi Shehrejade ki wari butariba ningthau adusu mahakna mabukningda khali soidana hatkadaba leirabanina mahaki wari asi ngasi amuksu loinaba tarage aduga mathanggi numitta oina hatlage si khalladuna ningthau aduna Shehrejade nongmaga hingnaba matam piki adugi tungda Shehrejade na numit adugi nongalamdai da amuksu Ali Baba amasung huran bani phugi wari liba machanupi duda haurai yamna kuigraba matam amada karbar tawba nupa amagi machani khak leirami makoigi mamingdi machanupa hangi mamingna Kasim kawi atombagi mamingna Ali Baba kawi karbar tawba nupa aduna sikraba matungda mahaki leiramba lanthum khudingmak adu Kasimna mapana thamamliba lanthum ayamba launam tawduna mahaki oiki Kasimna ina khullabi nupi amasu luhongladuna sen yamna paiba ina khunba mioi ama oina mahak hingki adubu Ali Baba di yamna chamba mioi oibana mayamna tawriba khudingmakta ayetpa mata pidana mahakna matu macha thakpa ngamnabani haiduna janganda chattuna u kakpagi thabak tawduna wana punsi lelammi adubu mahakna tawriba thabak adu nattana mahakki tawnaba thabak atay ama leikide mahakna nongma janganda mathanta u kaktuna leiringai tanja amada yamkhraba sagon kanglup amana chelakpagi makhon takhi Ali Baba na makhol adubu hek tabaga mahak u amagi marumda kiraduna lotuna leikhi mafam madudagi sagon kanglup aduna kanna yangna thauduna chatkraba matungda Ali Baba na khankhi adudi hojik chatkriba mayam adu soidana huranba kanglup ama oiramba tare makhoi sing asinani ekhoigi mafam masi ayuk nungtingi matamda yamna nungaijaba mafam ama oirabasu nungdangi matamda mipum khudingmakna kinaribasi sikhalladuna Ali Baba na huranba sing adubu karamda chatkibano makhoina chatkribadugi pantungpam haifetang yengnaba honarakhi matam aduda huranba kanglup aduna chawkhraba nung amagi makhongda lepladuna huranba mayam adugi makko oiriba mioi aduna hangdo u simsim sumna haiba matamda thong ama hangdoraktuna makhoina surung adugi manungda changkhibadu Ali Baba na ukirami huranba sing aduna surung aduda changba matamda makhoiga loinakhiba pot mayom sing adu surung manung aduda thamlamladuna masata masa amuk makhoi loinamak thorakhi makhoina chatnakhraba matamda Ali Baba na khangkhi adudi huran bani phu aduna saharaduda amamba nungdangi matamda mi singbu kihan khanganduna hurakpa sana lupa paisa khudingmak adu mafam aduda lotuna thammi haibadu sigi tungda mahakna huranba sing aduna charkhraba matungda makhoina haikiba sonkiba wa adu khanghaubana thong adugi manakta lakladuna mahakna mu hairakhi hangdo u simsim wa adu hek haiba matamda surung adugi thong adu mathanta hangdokcharakhi sigi tungda Ali Baba na surung manung aduda changlakpa matamda yamkhraba sana lupa paisana chingbana mafam adu pikthana leiramba thengnakhi yamkhraba sana lupa paisa mayam adu uba matamda Ali Baba punga ngakhi mahakna masa matomtada sumna haijakhi karino tawriba mayam asidi aigi punsida suk yamba sana lupa mayam asidi amukta pha uraktre asengbara aigi thaudok asibu thajakhidreda aina mafam asidagi launingba
ꯁꯅꯥ ꯂꯨꯄꯥꯁꯤꯡ ꯂꯧꯈꯤꯕꯗ ꯍꯨꯔꯥꯟꯕꯁꯤꯡ ꯑꯗꯨꯅ ꯀꯔꯤꯝꯇ ꯈꯪꯕ ꯉꯝꯃꯣꯏ꯫ ꯑꯩ ꯃꯐꯝꯁꯤꯗꯒꯤ ꯁꯅꯥ ꯂꯨꯄꯥ ꯈꯤꯇꯪ ꯌꯥꯝꯅ ꯄꯨꯗꯨꯅ ꯑꯝꯇꯪ ꯆꯠꯍꯧꯗꯕ ꯌꯥꯗ꯭ꯔꯦ꯫ ꯁꯤ ꯈꯜꯂꯗꯨꯅ ꯑꯂꯤ ꯕꯥꯕꯥꯅ ꯕꯣꯔꯥ ꯑꯃ ꯄꯨꯔꯛꯂꯗꯨꯅ ꯃꯐꯝ ꯑꯗꯨꯗꯒꯤ ꯌꯥꯝꯈ꯭ꯔꯕ ꯁꯅꯥ ꯂꯨꯄꯥ ꯄꯩꯁꯥ ꯄꯨꯔꯗꯨꯅ ꯃꯌꯨꯝ ꯇꯥꯟꯅ ꯃꯍꯥꯛ ꯂꯥꯛꯈꯤ꯫ ꯃꯌꯨꯝ ꯌꯧꯕ ꯃꯇꯝꯗ ꯌꯥꯝꯅ ꯍꯔꯥꯎꯅ ꯃꯍꯥꯛꯅ ꯄꯨꯔꯛꯂꯤꯕ ꯁꯅꯥ ꯂꯨꯄꯥ ꯑꯗꯨ ꯍꯩꯗꯣꯛꯂꯗꯨꯅ ꯃꯍꯥꯛꯀꯤ ꯅꯨꯄꯤꯗ ꯎꯍꯜꯂꯗꯨꯅ ꯍꯥꯏꯔꯛꯏ, "ꯌꯦꯡꯉꯨ, ꯑꯩꯅ ꯄꯨꯔꯛꯂꯤꯕ ꯁꯅꯥ ꯂꯨꯄꯥ ꯑꯁꯤ ꯌꯥꯝꯗ꯭ꯔꯥ?" ꯃꯍꯥꯛꯀꯤ ꯅꯨꯄꯤꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ, "ꯀꯔꯥꯏꯗꯒꯤꯅꯣ ꯑꯁꯨꯛ ꯌꯥꯝꯕ ꯁꯅꯥ ꯂꯨꯄꯥ ꯄꯩꯁꯥ ꯃꯌꯥꯝ ꯑꯁꯤꯕꯣ? ꯀꯔꯥꯏꯗꯒꯤ ꯍꯨꯔꯥꯟꯕꯤꯔꯛꯂꯤꯕꯅꯣ ꯁꯤ ꯃꯌꯥꯝ ꯑꯁꯤꯕꯣ?" ꯅꯨꯄꯤ ꯑꯗꯨꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯑꯂꯤ ꯕꯥꯕꯥꯅ ꯅꯣꯛꯂꯗꯨꯅ ꯍꯥꯏꯔꯛꯏ, "ꯑꯩꯅ ꯀꯔꯥꯏꯗꯒꯤꯁꯨ ꯍꯨꯔꯥꯜꯂꯛꯄ ꯅꯠꯇꯦ, ꯄꯣꯠꯁꯤꯡ ꯑꯁꯤ ꯍꯥꯟꯅꯗꯒꯤ ꯃꯁꯥꯅ ꯍꯨꯔꯥꯜꯂꯗꯨꯅ ꯂꯩꯔꯝꯕ ꯄꯣꯠꯁꯤꯡꯅꯤ, ꯀꯔꯤꯝꯇ ꯈꯟꯒꯅꯨ." ꯁꯤꯒꯤ ꯇꯨꯡꯗ ꯑꯂꯤ ꯕꯥꯕꯥꯒꯤ ꯅꯨꯄꯤ ꯑꯗꯨꯅ ꯍꯥꯏꯔꯛꯏ, "ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯄꯩꯁꯥꯁꯤꯡꯁꯤꯒꯤ ꯃꯁꯤꯡ ꯑꯃꯨꯛꯇꯪ ꯑꯩ ꯊꯤꯗꯣꯛꯆꯒꯦ." ꯑꯂꯤ ꯕꯥꯕꯥꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ, "ꯁꯨꯛ ꯌꯥꯝꯕ ꯄꯩꯁꯥꯁꯤꯒꯤ ꯃꯁꯤꯡ ꯑꯩꯈꯣꯏꯅ ꯀꯝꯗꯧꯅ ꯊꯤꯒꯅꯤ? ꯃꯁꯤꯕꯨ ꯃꯁꯤꯡ ꯊꯤꯕꯒꯤ ꯃꯍꯨꯠꯇ ꯆꯠꯂꯨ, ꯇꯥꯆꯧ ꯈꯣꯏꯗꯒꯤ ꯁꯦꯔꯐꯂꯥꯗꯨ ꯉꯥꯛꯇꯪ ꯋꯥꯏꯔꯛꯎ, ꯑꯗꯨꯗ ꯑꯣꯟꯗꯨꯅ ꯌꯦꯡꯁꯤ." ꯁꯤ ꯍꯥꯏꯕꯗꯒꯤ ꯑꯂꯤ ꯕꯥꯕꯥꯒꯤ ꯅꯨꯄꯤ ꯑꯗꯨꯅ ꯀꯥꯁꯤꯝꯒꯤ ꯃꯌꯨꯝ ꯇꯥꯟꯅ ꯂꯥꯛꯇꯨꯅ ꯁꯦꯔꯐꯂꯥ ꯍꯪꯂꯛꯈꯤ꯫ ꯀꯥꯁꯤꯝꯒꯤ ꯅꯨꯄꯤꯗꯨꯅ ꯍꯥꯏꯔꯛꯏ, "ꯅꯈꯣꯏꯗꯤ ꯀꯔꯤ ꯑꯣꯟꯅꯕꯅꯣ ꯁꯦꯔꯐꯂꯥ ꯍꯪꯂꯤꯕꯁꯤꯗꯤ?" "ꯆꯥꯅ ꯊꯛꯅꯕ ꯆꯦꯡ ꯍꯋꯥꯏ ꯈꯤꯇꯪ ꯑꯣꯟꯖꯒꯦ ꯍꯥꯏꯗꯨꯅꯅꯤ." ꯀꯥꯁꯤꯝꯒꯤ ꯅꯨꯄꯤ ꯃꯈꯣꯏꯅ ꯅꯨꯡꯉꯥꯏꯅ ꯏꯅꯥꯛ ꯈꯨꯟꯅ ꯂꯩꯖꯔꯕꯁꯨ ꯄꯨꯛꯆꯦꯜ ꯄꯤꯛꯄꯤ ꯅꯨꯄꯤ ꯑꯃ ꯑꯣꯏꯔꯨꯕꯅ ꯃꯍꯥꯛꯅ ꯑꯂꯤ ꯕꯥꯕꯥ ꯈꯣꯏꯒꯤ ꯌꯨꯝ ꯑꯗꯨꯗ ꯆꯥꯅ ꯊꯛꯅꯕ ꯃꯔꯥꯡ ꯀꯥꯏꯅ ꯀꯝꯗꯧꯅ ꯂꯥꯛꯂꯤꯕꯅꯣ ꯍꯥꯏꯗꯨꯅ ꯈꯪꯅꯤꯡꯕ ꯐꯥꯎꯈꯤ꯫ ꯃꯍꯥꯛꯅ ꯁꯤ ꯈꯪꯅꯕꯒꯤꯗꯃꯛꯅꯤ ꯍꯥꯏꯗꯨꯅ ꯁꯦꯔꯐꯂꯥꯗꯨ ꯄꯤꯕ ꯃꯇꯝꯗ ꯁꯦꯔꯐꯂꯥꯗꯨꯒꯤ ꯃꯅꯤꯡꯗ ꯒꯣꯝ ꯈꯔ ꯇꯩꯈꯤ꯫ ꯑꯂꯤ ꯕꯥꯕꯥꯒꯤ ꯅꯨꯄꯤꯅ ꯁꯦꯔꯐꯂꯥ ꯑꯗꯨꯕꯨ ꯄꯨꯔꯛꯂꯗꯨꯅ ꯃꯈꯣꯏꯒꯤ ꯂꯩꯔꯤꯕ ꯄꯩꯁꯥ ꯑꯗꯨꯕꯨ ꯑꯣꯟꯊꯣꯛꯂꯕ ꯃꯇꯨꯡꯗ ꯍꯥꯏꯔꯛꯏ, "ꯉꯁꯤꯗꯒꯤ ꯑꯩꯈꯣꯏ ꯏꯅꯥꯛ ꯈꯨꯜꯂꯕꯅꯤ, ꯑꯩꯅ ꯂꯩꯅꯤꯡ ꯂꯩꯅꯤꯡꯕ, ꯇꯧꯅꯤꯡ ꯇꯧꯅꯤꯡꯕ, ꯆꯥꯅꯤꯡ ꯆꯥꯅꯤꯡꯕ ꯈꯨꯗꯤꯡꯃꯛ ꯇꯧꯕ ꯌꯥꯔꯒꯅꯤ." ꯑꯂꯤ ꯕꯥꯕꯥꯅ ꯍꯥꯏꯔꯛꯏ, "ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯑꯗꯨꯝꯅ ꯇꯧꯕ ꯌꯥꯗ꯭ꯔꯤ, ꯑꯩꯈꯣꯏꯅ ꯐꯪꯂꯛꯂꯤꯕ ꯂꯩꯔꯤꯕ ꯄꯩꯁꯥ ꯑꯁꯤ ꯀꯅꯥꯃꯠꯇꯗ ꯈꯪꯍꯟꯕ ꯌꯥꯗ꯭ꯔꯤ." ꯑꯂꯤ ꯕꯥꯕꯥꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯃꯍꯥꯛꯀꯤ ꯅꯨꯄꯤ ꯑꯗꯨꯅ, "ꯍꯣꯏ, ꯀꯅꯥꯃꯠꯇ ꯈꯪꯍꯟꯖꯔꯔꯣꯏ" ꯍꯥꯏꯗꯨꯅ ꯍꯥꯏꯅꯔꯕ ꯇꯨꯡꯗ ꯃꯊꯪꯒꯤ ꯅꯨꯃꯤꯠ ꯅꯣꯡꯉꯥꯟꯕꯗ ꯁꯦꯔꯐꯂꯥ ꯑꯗꯨꯕꯨ ꯊꯤꯟꯕ ꯃꯇꯝꯗ ꯁꯦꯔꯐꯂꯥ ꯑꯗꯨꯒꯤ ꯃꯅꯤꯡꯗ ꯒꯣꯝ ꯌꯥꯎꯕꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯁꯅꯥꯒꯤ ꯆꯟꯗꯤ ꯆꯠꯄꯤ ꯑꯃ ꯃꯈꯥ ꯑꯗꯨꯗ ꯅꯞꯇꯨꯅ ꯌꯥꯎꯈꯤ꯫ ꯃꯗꯨꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯀꯥꯁꯤꯝꯒꯤ ꯅꯨꯄꯤꯅ ꯑꯂꯤ ꯕꯥꯕꯥ ꯈꯣꯏꯅ ꯑꯣꯟꯅꯕ ꯁꯦꯔꯐꯂꯥ ꯂꯧꯈꯤꯕꯗꯨ ꯁꯅꯥ ꯂꯨꯄꯥ ꯑꯣꯟꯕꯒꯤꯅꯤ ꯍꯥꯏꯕꯗꯨ ꯈꯪꯈꯤ꯫ ꯃꯍꯥꯛꯅ ꯋꯥꯗꯨ ꯍꯦꯛ ꯈꯪꯂꯕ ꯃꯇꯨꯡꯗ ꯃꯍꯥꯛꯀꯤ ꯅꯨꯄꯥ ꯀꯥꯁꯤꯝꯗ ꯈꯨꯗꯤꯡꯃꯛ ꯑꯗꯨ ꯇꯝꯗꯨꯅ ꯈꯪꯍꯟꯈꯤ꯫ ꯀꯥꯁꯤꯝꯅ ꯍꯥꯏꯔꯛꯏ, "ꯑꯂꯤ ꯕꯥꯕꯥꯅ ꯄꯩꯁꯥ ꯃꯌꯥꯝ ꯑꯁꯤꯗꯤ ꯀꯔꯥꯏꯗꯒꯤ ꯐꯪꯂꯛꯂꯤꯕ ꯖꯥꯠꯅꯣ? ꯑꯩ ꯋꯥꯁꯤ ꯈꯪꯗꯣꯛꯇꯕ ꯌꯥꯗ꯭ꯔꯦ." ꯀꯥꯁꯤꯝ ꯌꯥꯝꯅ ꯀꯂꯛ ꯃꯤꯍꯧ ꯆꯥꯎꯕ ꯃꯤꯑꯣꯏ ꯑꯃ ꯑꯣꯏꯕꯅ ꯑꯂꯤ ꯕꯥꯕꯥꯒꯤ ꯂꯩꯔꯤꯕ ꯄꯩꯁꯥ ꯂꯟ ꯊꯨꯝ ꯑꯗꯨ ꯀꯔꯥꯏꯗꯒꯤ ꯂꯥꯛꯂꯤꯕꯅꯣ ꯈꯪꯅꯤꯡꯕꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯃꯍꯥꯛ ꯑꯍꯤꯡ ꯐꯥꯎꯕ ꯇꯨꯝꯕ ꯌꯥꯈꯤꯗꯦ꯫ ꯃꯊꯪ ꯍꯦꯛ ꯅꯣꯡꯉꯥꯟꯕꯗ ꯃꯍꯥꯛꯅ ꯑꯂꯤ ꯕꯥꯕꯥꯒꯤ ꯌꯨꯝꯗ ꯂꯥꯛꯈꯤ꯫ ꯁꯨꯝꯅ ꯍꯥꯏꯔꯛꯏ, "ꯏꯌꯥꯝꯕꯒꯤ ꯑꯂꯤ, ꯅꯪꯕꯨ ꯀꯔꯝꯕ ꯐꯤꯕꯝꯗ ꯍꯤꯡꯂꯤꯕꯒꯦ? ꯅꯪꯒꯤ ꯂꯩꯇꯕ ꯑꯋꯥꯕ ꯈꯨꯗꯤꯡꯃꯛ ꯅꯌꯥꯝꯕ ꯑꯩꯉꯣꯟꯗ ꯍꯥꯏꯔꯛꯎ, ꯑꯩ ꯅꯪꯒꯤ ꯅꯌꯥꯝꯕꯅꯤ, ꯈꯨꯗꯤꯡꯃꯛ ꯑꯩꯅ ꯅꯪꯒꯤ ꯋꯥꯠꯇꯅꯕ ꯌꯦꯡꯁꯤꯟꯒꯅꯤ." ꯋꯥꯗꯨꯗ ꯑꯂꯤ ꯕꯥꯕꯥꯅ ꯄꯦꯟꯖꯔꯗꯨꯅ ꯍꯥꯏꯔꯛꯏ, "ꯏꯌꯥꯝꯕ, ꯑꯩꯗꯤ ꯄꯩꯁꯥꯒꯤ ꯊꯣꯏꯗꯣꯛꯄ ꯑꯋꯥꯠ ꯑꯄꯥ ꯂꯩꯖꯗ꯭ꯔꯦ." ꯀꯥꯁꯤꯝꯅ, "ꯀꯔꯤ ꯀꯝꯗꯧꯅ ꯅꯪꯅ ꯑꯋꯥꯠꯄ ꯂꯩꯇ꯭ꯔꯤꯕꯅꯣ? ꯅꯪꯕꯨ ꯀꯔꯤ ꯍꯣꯠꯅꯔꯤꯕꯅꯣ? ꯑꯩꯉꯣꯟꯗ ꯋꯥꯗꯨ ꯁꯦꯡꯅ ꯇꯥꯛꯎ." ꯃꯌꯥꯝꯕ ꯑꯗꯨꯒꯤ ꯋꯥꯗꯨ ꯇꯥꯔꯕ ꯃꯇꯨꯡꯗ ꯑꯂꯤ ꯕꯥꯕꯥꯅ ꯃꯍꯥꯛꯀꯤ ꯑꯣꯏꯕ ꯑꯔꯣꯠꯄ ꯋꯥꯗꯨ ꯀꯨꯏꯅ ꯂꯣꯠꯁꯤꯟꯕ ꯉꯝꯗꯗꯨꯅ ꯃꯌꯥꯝꯕ ꯑꯗꯨꯗ ꯍꯨꯔꯥꯟꯕꯁꯤꯡ ꯑꯃꯁꯨꯡ ꯃꯈꯣꯏꯅ ꯊꯝꯃꯝꯕ ꯄꯩꯁꯥ ꯑꯗꯨꯒꯤ ꯃꯔꯝꯗ ꯃꯍꯥꯛꯅ ꯈꯪꯈꯤꯕꯗꯨ ꯂꯤꯗꯨꯅ ꯇꯥꯛꯊꯣꯛꯈꯤ꯫ ꯁꯤꯒꯤ ꯇꯨꯡꯗ ꯀꯥꯁꯤꯝꯅ ꯍꯥꯏꯔꯛꯈꯤ, "ꯅꯪꯒꯤ ꯅꯌꯥꯝꯕ ꯑꯃ ꯑꯣꯏꯅ ꯂꯩꯔꯤꯕ ꯅꯪꯒꯤ ꯁꯅꯥ ꯂꯨꯄꯥ ꯑꯗꯨ ꯑꯩꯅꯁꯨ ꯀꯝꯗꯧꯅ ꯂꯩꯔꯤꯕꯅꯣ ꯍꯥꯏꯕꯗꯨ ꯌꯦꯡꯁꯤꯟꯕ ꯄꯥꯝꯃꯤ, ꯑꯗꯨꯅ ꯑꯩ ꯍꯌꯦꯡꯃꯛ ꯆꯠꯇꯨꯅ ꯅꯪꯒꯤ ꯁꯅꯥ ꯂꯨꯄꯥ ꯄꯩꯁꯥꯁꯤꯡ ꯑꯗꯨ ꯌꯦꯡꯁꯤꯟꯕꯤꯔꯨꯒꯦ꯫ ꯅꯪꯅ ꯊꯣꯡ ꯑꯗꯨ ꯍꯥꯡꯉꯝꯗꯥꯏꯗ ꯀꯔꯤ ꯍꯥꯏꯈꯤꯕꯅꯣ ꯍꯥꯏꯕꯗꯨ ꯑꯩꯉꯣꯟꯗ ꯑꯃꯨꯛꯇꯪ ꯍꯥꯏꯔꯛꯎ." ꯑꯂꯤ ꯕꯥꯕꯥ ꯄꯨꯛꯆꯦꯜ ꯁꯦꯡꯕ ꯃꯤꯑꯣꯏ ꯑꯣꯏꯕꯅ ꯃꯍꯥꯛꯅ ꯃꯌꯥꯝꯕ ꯑꯗꯨꯅ ꯍꯪꯉꯛꯄ ꯃꯇꯝꯗ ꯃꯍꯥꯛꯅ ꯍꯥꯏꯈꯤꯕ "ꯍꯥꯡꯗꯣꯛꯎ, ꯁꯤꯝ ꯁꯤꯝ" ꯍꯥꯏꯕ ꯋꯥꯍꯩ ꯑꯗꯨ ꯇꯥꯛꯊꯣꯛꯈꯤ꯫ ꯁꯤꯒꯤ ꯇꯨꯡꯗ ꯃꯌꯥꯝꯕ ꯑꯗꯨꯅ
ꯒꯗꯥ ꯃꯔꯤ ꯄꯨꯗꯨꯅ ꯄꯩꯁꯥ ꯂꯣꯠꯇꯨꯅ ꯂꯩꯔꯤꯕ ꯃꯐꯝ ꯑꯗꯨ ꯇꯥꯟꯅ ꯂꯥꯛꯂꯗꯨꯅ ꯑꯂꯤ ꯕꯥꯕꯥꯅ ꯇꯥꯛꯂꯛꯈꯤꯕ ꯍꯥꯡꯗꯣꯛꯎ ꯁꯤꯝ ꯁꯤꯝ ꯍꯥꯏꯕ ꯋꯥꯍꯩ ꯑꯗꯨ ꯁꯤꯖꯤꯟꯅꯔꯗꯨꯅ ꯊꯣꯡ ꯑꯗꯨꯕꯨ ꯍꯥꯡꯗꯣꯛꯂꯕ ꯃꯇꯨꯡꯗ ꯁꯨꯔꯨꯡ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯆꯪꯂꯛꯄ ꯃꯇꯝꯗ ꯌꯥꯝꯈ꯭ꯔꯕ ꯂꯟ ꯊꯨꯝ ꯃꯌꯥꯝ ꯑꯗꯨ ꯎꯕꯗ ꯃꯍꯥꯛ ꯄꯥꯈꯠꯄ ꯃꯈꯩ ꯌꯥꯎꯗꯨꯅ ꯍꯔꯥꯎꯕ ꯐꯥꯎꯈꯤ꯫ ꯃꯍꯥꯛꯅ ꯁꯨꯝꯅꯁꯨ ꯄꯨꯛꯅꯤꯡꯗ ꯈꯜꯂꯤ, ꯉꯁꯤꯗꯒꯤ ꯑꯩ ꯑꯁꯤ ꯁꯪꯁꯥꯔ ꯑꯁꯤꯗ ꯂꯩꯕ ꯈ꯭ꯋꯥꯏꯗꯒꯤ ꯄꯩꯁా ꯄꯥꯏꯕ ꯃꯤꯑꯣꯏ ꯍꯥꯏꯕꯗꯨ ꯑꯣꯏꯔꯒꯅꯤ꯫ ꯑꯩꯕꯨ ꯀꯅꯥꯃꯠꯇꯅ ꯊꯤꯡꯕ ꯉꯝꯂꯔꯣꯏ꯫ ꯁꯨꯝꯅ ꯈꯜꯂꯗꯨꯅ ꯃꯍꯥꯛꯅ ꯀꯔꯥꯝ ꯃꯤꯍꯧ ꯆꯥꯎꯕꯒ ꯂꯣꯏꯅꯅ ꯁꯅꯥ ꯂꯨꯄꯥꯁꯤꯡ ꯑꯗꯨ ꯃꯍꯥꯛꯅ ꯄꯨꯔꯛꯄ ꯕꯣꯔꯥꯈꯥꯎꯁꯤꯡꯗꯨꯗ ꯍꯥꯟꯖꯤꯜꯂꯕ ꯃꯇꯨꯡꯗ ꯄꯨꯊꯣꯛꯅꯕ ꯊꯣꯔꯛꯄ ꯃꯇꯝꯗ ꯊꯣꯛꯂꯝꯗꯥꯏ ꯃꯇꯝꯗ ꯊꯣꯛꯄꯗ ꯍꯥꯏꯒꯗꯕ ꯋꯥ ꯑꯗꯨ ꯃꯍꯥꯛ ꯀꯥꯎꯈꯤꯔꯝꯃꯤ꯫ ꯃꯍꯥꯛꯅ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯅꯤꯡꯁꯤꯡꯅꯕ ꯍꯣꯠꯅꯔꯕꯁꯨ ꯃꯍꯥꯛꯅ ꯁꯅꯥ ꯂꯨꯄꯥ ꯄꯩꯁꯥ ꯃꯌꯥꯝ ꯑꯗꯨ ꯎꯔꯨꯕꯗ ꯄꯥꯈꯠꯄ ꯊꯨꯀꯠꯄ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯃꯍꯥꯛꯅ ꯍꯥꯏꯒꯗꯕ ꯋꯥ ꯑꯗꯨ ꯄꯨꯡꯀꯥꯎ ꯀꯥꯎꯈꯤꯔꯝꯃꯤ꯫ ꯁꯨꯝꯅ ꯃꯍꯥꯛꯅ ꯂꯩꯔꯤꯉꯩ ꯇꯥꯟꯖꯥꯗꯨꯗ ꯍꯨꯔꯥꯟꯕ ꯅꯤꯄꯨ ꯑꯗꯨꯅ ꯁꯅꯥ ꯂꯨꯄꯥ ꯈꯔꯒ ꯑꯃꯨꯛ ꯄꯨꯗꯨꯅ ꯃꯐꯝ ꯑꯗꯨꯗ ꯊꯝꯕ ꯂꯥꯛꯈꯤꯔꯝꯃꯤ꯫ ꯍꯨꯔꯥꯟꯕꯁꯤꯡ ꯑꯗꯨꯅ ꯍꯦꯛ ꯆꯪꯂꯛꯄ ꯃꯇꯝꯗ ꯃꯅꯨꯡ ꯑꯗꯨꯗ ꯀꯥꯁꯤꯝ ꯂꯩꯔꯝꯕꯗꯨ ꯊꯦꯡꯅꯈꯤ꯫ ꯍꯨꯔꯥꯟꯕ ꯃꯌꯥꯝꯒꯤ ꯂꯨꯆꯤꯡꯕ ꯑꯣꯏꯔꯤꯕ ꯅꯨꯄꯥ ꯑꯗꯨꯅ ꯆꯪꯂꯛꯂꯗꯨꯅ ꯀꯥꯁꯤꯝꯕꯨ ꯃꯐꯝ ꯑꯗꯨꯗ ꯈꯨꯗꯛ ꯑꯗꯨꯗ ꯍꯥꯠꯇꯣꯛꯈꯤ꯫ ꯁꯤꯒꯤ ꯇꯨꯡꯗ ꯀꯥꯁꯤꯝꯒꯤ ꯅꯨꯄꯤꯅ ꯃꯍꯥꯛꯀꯤ ꯅꯨꯄꯥ ꯃꯥꯡꯈ꯭ꯔꯦ ꯍꯥꯏꯗꯨꯅ ꯂꯥꯛꯑꯗꯨꯅ ꯑꯂꯤ ꯕꯥꯕꯥꯗ ꯋꯥ ꯑꯗꯨ ꯇꯝꯂꯛꯈꯤ꯫ ꯑꯂꯤ ꯕꯥꯕꯥꯅ ꯍꯦꯛ ꯍꯥꯏꯕꯒ ꯃꯍꯥꯛꯀꯤ ꯃꯌꯥꯝꯕꯗꯨ ꯁꯨꯔꯨꯡ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯁꯣꯏꯗꯅ ꯆꯠꯈꯤꯕ ꯑꯣꯏꯔꯝꯒꯅꯤ꯫ ꯃꯍꯥꯛ ꯌꯦꯡꯂꯨꯒꯦ ꯍꯥꯏꯗꯨꯅ ꯂꯥꯛꯂꯗꯨꯅ ꯁꯨꯔꯨꯡ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯆꯪꯂꯛꯄ ꯃꯇꯝꯗ ꯀꯥꯁꯤꯝꯒꯤ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯗꯨ ꯊꯦꯡꯅꯈꯤ꯫ ꯁꯤꯒꯤ ꯇꯨꯡꯗ ꯃꯍꯥꯛꯅ ꯀꯥꯁꯤꯝꯅ ꯁꯅꯥ ꯂꯨꯄꯥ ꯍꯥꯞꯇꯨꯅ ꯄꯨꯖꯔꯛꯀꯅꯤ ꯈꯟꯗꯨꯅ ꯄꯨꯈꯤꯕ ꯒꯗꯥꯗꯨꯒꯤ ꯃꯊꯛꯇ ꯀꯥꯁꯤꯝꯒꯤ ꯑꯁꯤꯕ ꯍꯛꯆꯥꯡ ꯄꯨꯔꯛꯈꯤ꯫ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛ ꯑꯗꯨꯒꯤ ꯃꯔꯝꯗ ꯀꯥꯁꯤꯝꯒꯤ ꯁꯦꯕꯥꯔꯣꯏ ꯑꯣꯏꯅ ꯂꯩꯔꯛꯈꯤꯕꯤ ꯃꯣꯔꯒꯤꯌꯥꯅꯥꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, ꯑꯩꯈꯣꯏꯒꯤ ꯃꯍꯥꯖꯣꯟ ꯑꯁꯤ ꯂꯩꯈꯤꯗ꯭ꯔꯦ ꯍꯥꯏꯕꯗꯨ ꯍꯧꯖꯤꯛꯃꯛ ꯃꯌꯥꯝꯗ ꯈꯪꯍꯟꯕꯗꯤ ꯂꯥꯟꯒꯅꯤ꯫ ꯃꯍꯥꯛꯀꯤ ꯁꯤꯈꯤꯕꯒꯤ ꯃꯔꯝ ꯑꯁꯤ ꯃꯌꯥꯝꯗꯒꯤ ꯂꯣꯠꯅꯕꯒꯤꯗꯃꯛ ꯑꯩ ꯃꯍꯥꯛꯀꯤ ꯅꯥꯕꯒꯤ ꯍꯤꯗꯥꯛ ꯑꯃꯇꯪ ꯍꯤꯗꯥꯛ ꯌꯣꯟꯕ ꯃꯐꯝꯗꯒꯤ ꯂꯩꯗꯨꯅ ꯂꯥꯛꯆꯒꯦ꯫ ꯑꯗꯨꯒ ꯍꯌꯦꯡ ꯃꯍꯥꯛ ꯁꯤꯔꯦ ꯍꯥꯏꯗꯨꯅ ꯃꯌꯥꯝꯗ ꯈꯪꯍꯜꯂꯕꯁꯨ ꯃꯍꯥꯛ ꯑꯁꯤ ꯅꯥꯗꯨꯅ ꯁꯤꯕꯅꯤ ꯍꯥꯏꯕꯗꯨ ꯈꯪꯅꯅꯕꯒꯤꯗꯃꯛ꯫ ꯃꯣꯔꯒꯤꯌꯥꯅꯥ ꯌꯥꯝꯅ ꯁꯤꯡꯕ ꯅꯨꯄꯤ ꯑꯃ ꯑꯣꯏꯕꯅ ꯃꯍꯥꯛꯅ ꯍꯥꯏꯔꯤꯕ ꯋꯥ ꯈꯨꯗꯤꯡꯃꯛ ꯑꯗꯨ ꯀꯥꯁꯤꯝꯒꯤ ꯅꯨꯄꯤ ꯑꯃꯁꯨꯡ ꯑꯂꯤ ꯕꯥꯕꯥꯅ ꯌꯥꯈꯤ꯫ ꯀꯥꯁꯤꯝꯅ ꯑꯗꯨꯝꯅ ꯁꯤꯈ꯭ꯔꯤꯕꯒꯤ ꯃꯔꯝ ꯑꯗꯨ ꯀꯥꯁꯤꯝꯒꯤ ꯅꯨꯄꯤꯅ ꯑꯂꯤ ꯕꯥꯕꯥ ꯈꯣꯏꯒꯤ ꯂꯩꯔꯤꯕ ꯄꯩꯁꯥ ꯑꯗꯨꯒꯤ ꯃꯔꯝꯗ ꯍꯦꯟꯅ ꯈꯪꯅꯤꯡꯈꯤꯕ ꯑꯃꯁꯨꯡ ꯃꯈꯣꯏꯕꯨ ꯀꯜꯂꯛꯄ ꯐꯥꯎꯕꯗꯒꯤ ꯊꯣꯛꯈꯤꯕꯅꯤ ꯍꯥꯏꯕꯗꯨ ꯈꯟꯖꯔꯗꯨꯅ ꯀꯥꯁꯤꯝꯒꯤ ꯅꯨꯄꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯈꯤꯗꯦ꯫ ꯃꯄꯨꯛꯅꯤꯡꯗ ꯍꯟꯖꯤꯟ ꯍꯟꯖꯤꯟꯅ ꯃꯍꯥꯛꯀꯤ ꯇꯧꯈꯤꯕ ꯑꯁꯣꯏꯕꯗꯨꯕꯨ ꯈꯟꯖꯔꯗꯨꯅ ꯃꯗꯨꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯑꯅꯥꯕ ꯑꯣꯏꯗꯨꯅ ꯃꯍꯥꯛ ꯁꯤꯈꯤ꯫ ꯁꯤꯒꯤ ꯇꯨꯡꯗ ꯃꯈꯣꯏꯒꯤꯗꯃꯛ ꯊꯕꯛ ꯁꯨꯕꯤꯅꯕ ꯂꯩꯔꯝꯕ ꯃꯣꯔꯒꯤꯌꯥꯅꯥꯅ ꯑꯂꯤ ꯕꯥꯕꯥꯗ ꯍꯥꯏꯔꯛꯈꯤ, ꯑꯩꯒꯤ ꯑꯣꯏꯕ ꯈꯪꯅ ꯆꯥꯟꯅꯕ ꯊꯕꯛ ꯁꯨꯐꯝ ꯑꯃꯠꯇ ꯂꯩꯇ꯭ꯔꯦ, ꯑꯗꯨꯅ ꯑꯩ ꯉꯁꯤꯗꯒꯤ ꯅꯈꯣꯏꯒꯤ ꯌꯨꯝꯗ ꯊꯕꯛ ꯇꯧꯖꯒꯦ꯫ ꯁꯤ ꯍꯥꯏꯔꯗꯨꯅ ꯃꯣꯔꯒꯤꯌꯥꯅꯥꯅ ꯑꯂꯤ ꯕꯥꯕꯥꯗ ꯍꯥꯏꯖꯈꯤ꯫ ꯃꯣꯔꯒꯤꯌꯥꯅꯥ ꯑꯁꯤ ꯌꯥꯝꯅ ꯁꯤꯡꯕ ꯅꯨꯄꯤ ꯑꯃꯅꯤ ꯍꯥꯏꯕꯗꯨ ꯑꯂꯤ ꯕꯥꯕꯥꯅ ꯈꯪꯂꯗꯨꯅ ꯃꯍꯥꯛꯄꯨ ꯃꯍꯥꯛꯀꯤ ꯌꯨꯝꯒꯤ ꯊꯕꯛ ꯁꯨꯅꯕ ꯅꯨꯄꯤ ꯑꯃ ꯑꯣꯏꯅ ꯊꯝꯈꯤ꯫ ꯅꯥꯀꯜ ꯑꯃꯗꯅ ꯑꯃꯨꯛ ꯍꯨꯔꯥꯟꯕ ꯀꯥꯡꯂꯨꯞ ꯑꯗꯨꯅ ꯑꯔꯥꯞꯄ ꯃꯐꯝ ꯑꯃꯗ ꯍꯨꯔꯥꯟꯕ ꯅꯨꯃꯤꯠ ꯈꯔꯅꯤꯒꯤ ꯆꯠꯂꯨꯔꯕ ꯇꯨꯡꯗ ꯃꯈꯣꯏꯅ ꯄꯨꯔꯛꯄ ꯄꯣꯠꯆꯩ ꯑꯗꯨ ꯑꯃꯨꯛꯁꯨ ꯁꯨꯔꯨꯡ ꯑꯗꯨꯗ ꯊꯝꯕ ꯂꯥꯛꯈꯤ꯫ ꯃꯇꯝ ꯑꯗꯨꯗ ꯀꯥꯁꯤꯝꯒꯤ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯗꯨ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯝꯗꯕꯗꯨꯗ ꯃꯈꯣꯏꯒꯤ ꯁꯨꯔꯨꯡ ꯑꯗꯨꯗ ꯃꯤꯑꯣꯏ ꯑꯃ ꯆꯪꯉꯝꯂꯦ ꯍꯥꯏꯕꯗꯨ ꯈꯪꯈꯤ꯫ ꯍꯨꯔꯥꯟꯕ ꯃꯔꯛꯀꯤ ꯈ꯭ꯋꯥꯏꯗꯒꯤ ꯑꯆꯧꯕ ꯅꯨꯄꯥ ꯑꯗꯨꯅ ꯑꯃꯨꯛ ꯃꯈꯣꯏ ꯈꯨꯗꯤꯡꯃꯛꯇ ꯁꯨꯝꯅ ꯍꯥꯏꯔꯛꯏ, ꯃꯐꯝ ꯑꯁꯤꯗ ꯑꯩꯈꯣꯏꯅ ꯂꯩꯇ꯭ꯔꯤꯉꯩ ꯃꯇꯝꯗ ꯃꯤꯑꯣꯏ ꯑꯃ ꯆꯪꯂꯛꯇꯨꯅ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯗꯨ ꯄꯨꯊꯣꯛꯈ꯭ꯔꯕꯅꯤꯅ ꯑꯩꯈꯣꯏꯒꯤ ꯑꯔꯣꯠꯄ ꯑꯁꯤꯒꯤ ꯃꯔꯝꯗ ꯈꯪꯕ ꯃꯤꯑꯣꯏ ꯑꯃꯁꯨ ꯂꯩꯔꯦ꯫ ꯀꯔꯤꯒꯨꯝꯕ ꯃꯍꯥꯛꯄꯨ ꯑꯩꯈꯣꯏꯅ ꯍꯥꯠꯇꯣꯛꯍꯧꯗꯕ ꯊꯣꯛꯂꯒꯗꯤ ꯑꯩꯈꯣꯏꯒꯤ ꯂꯩꯔꯤꯕ ꯄꯩꯁꯥ ꯈꯨꯗꯤꯡꯃꯛ ꯑꯁꯤ ꯅꯣꯡꯃꯗꯤ ꯁꯣꯏꯗꯅ ꯂꯣꯏꯅꯃꯛ ꯃꯥꯡꯈꯤꯕꯁꯨ ꯌꯥꯏ꯫ ꯁꯤꯇ ꯅꯠꯇꯅ ꯑꯩꯈꯣꯏꯅ ꯌꯥꯝꯅ ꯀꯨꯏꯅ ꯍꯣꯠꯅꯖꯔꯛꯄꯒꯤ ꯃꯍꯩ ꯑꯗꯨ ꯂꯣꯏꯅ ꯑꯔꯦꯝꯕꯗ ꯇꯥꯈꯤꯅꯤ꯫ ꯋꯥ ꯑꯁꯤ ꯍꯥꯏꯔꯗꯨꯅ ꯍꯨꯔꯥꯟꯕꯒꯤ ꯃꯀꯣꯛ ꯑꯗꯨꯅ ꯑꯇꯩ ꯍꯨꯔꯥꯟꯕꯁꯤꯡꯗꯨꯗ ꯁꯨꯝꯅ ꯍꯥꯏꯔꯛꯏ, ꯍꯟꯗꯛ ꯏꯀꯨꯏ ꯀꯨꯏꯗꯅ ꯀꯅꯥ ꯀꯅꯥ ꯁꯤꯈꯤꯕ ꯌꯥꯎꯕꯅꯣ ꯍꯥꯏꯕꯗꯨ ꯊꯤꯒꯠꯂꯨ꯫ ꯁꯤꯒꯤ ꯇꯨꯡꯗ ꯍꯨꯔꯥꯟꯕ ꯃꯌꯥꯝ ꯑꯗꯨ ꯈꯨꯡꯒꯪ ꯑꯗꯨꯗ ꯊꯨꯡꯅ ꯆꯥꯏꯊꯣꯛꯂꯗꯨꯅ ꯃꯈꯣꯏꯒꯤ ꯌꯦꯛꯅꯕ ꯑꯣꯏꯔꯛꯀꯗꯧꯔꯤꯕ ꯃꯤꯑꯣꯏ ꯑꯗꯨꯕꯨ ꯊꯤꯗꯣꯛꯅꯕ ꯍꯣꯠꯅꯔꯛꯈꯤ꯫
ꯁꯨꯝ ꯊꯤꯔꯛꯄꯗ ꯍꯨꯔꯥꯟꯕ ꯑꯃꯅ ꯈꯨꯡꯒꯪ ꯑꯗꯨꯗ ꯂꯩꯕ ꯍꯤꯗꯥꯛ ꯂꯥꯡꯊꯛ ꯁꯦꯝꯕ ꯃꯤꯑꯣꯏ ꯑꯃꯗ ꯁꯨꯝꯅ ꯍꯪꯉꯛꯈꯤ, "ꯍꯟꯗꯛ ꯏꯀꯨꯏ ꯀꯨꯏꯗꯅ ꯃꯐꯝ ꯑꯁꯤꯗ ꯁꯤꯈꯤꯕ ꯃꯤ ꯈꯪꯕꯤꯔꯕꯗꯤ ꯑꯃꯨꯛꯇꯪ ꯍꯥꯏꯕꯤꯌꯨ"꯫ ꯅꯨꯄꯥ ꯑꯗꯨꯅ ꯍꯥꯏꯔꯛꯏ, "ꯍꯟꯗꯛ ꯏꯀꯨꯏ ꯀꯨꯏꯗꯅ ꯀꯥꯁꯤꯝ ꯂꯩꯈꯤꯗ꯭ꯔꯦ"꯫ ꯁꯤꯒꯤ ꯇꯨꯡꯗ ꯍꯨꯔꯥꯟꯕꯗꯨꯅ ꯑꯃꯨꯛ ꯀꯥꯁꯤꯝꯒꯤ ꯌꯨꯝ ꯍꯪꯉꯛꯈꯤ꯫ ꯍꯤꯗꯥꯛ ꯁꯦꯝꯕ ꯅꯨꯄꯥ ꯑꯗꯨꯅ ꯀꯥꯁꯤꯝꯒꯤ ꯌꯨꯝꯗ ꯀꯅꯥ ꯑꯃꯐꯥꯎ ꯂꯩꯈꯤꯗ꯭ꯔꯦ ꯍꯥꯏꯔꯗꯨꯅ ꯃꯍꯥꯛꯀꯤ ꯃꯅꯥꯎ ꯅꯨꯄꯥ ꯑꯂꯤ ꯕꯥꯕꯥꯒꯤ ꯌꯨꯝ ꯑꯣꯏꯅ ꯇꯥꯛꯂꯛꯈꯤ꯫ ꯑꯍꯤꯡ ꯑꯗꯨꯗ ꯌꯨꯝ ꯑꯗꯨꯕꯨ ꯇꯥꯛꯄ ꯑꯣꯏꯕꯅ ꯍꯨꯔꯥꯟꯕꯗꯨꯅ ꯍꯌꯦꯡ ꯅꯣꯡꯉꯥꯜꯂꯕ ꯃꯇꯝꯗ ꯃꯈꯣꯏꯅ ꯌꯨꯝ ꯑꯗꯨ ꯑꯃꯨꯛ ꯈꯪꯈꯤꯗꯕ ꯌꯥꯏ ꯈꯟꯗꯨꯅ ꯌꯨꯝ ꯑꯗꯨꯒꯤ ꯊꯣꯡ ꯑꯗꯨꯗ ꯂꯩ ꯑꯅꯤꯈꯛ ꯆꯤꯡꯗꯨꯅ ꯊꯝꯃꯝꯃꯤ꯫ ꯑꯗꯨꯒ ꯍꯌꯦꯡ ꯃꯥꯒꯤ ꯈꯨꯠꯄꯨ ꯃꯌꯥꯝꯗꯨ ꯄꯨꯗꯨꯅ ꯂꯥꯛꯂꯒ ꯏꯃꯨꯡ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛ ꯍꯥꯠꯇꯣꯛꯂꯒꯦ ꯈꯟꯗꯨꯅ ꯆꯠꯈꯤ꯫ ꯁꯤꯒꯤ ꯃꯈꯥ ꯍꯌꯦꯡꯒꯤ ꯇꯥꯡꯀꯛ ꯑꯃꯗ ꯑꯃꯨꯛ ꯂꯤꯗꯨꯅ ꯇꯥꯍꯟꯖꯒꯦ꯫ ꯇꯥꯕꯤꯔꯤꯕ ꯈꯨꯗꯤꯡꯃꯛꯄꯨ ꯊꯥꯒꯠꯆꯔꯤ꯫